ꯃꯦꯝꯆꯥ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯥꯞꯄꯨꯔꯅꯨꯀꯣ. ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯑꯍꯤꯡ ꯂꯦꯛꯂꯛꯑꯅꯤ. ꯑꯗꯣ ꯅꯪꯅꯅꯦ ꯑꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅꯅꯦ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯅꯨꯗ ꯍꯦꯛ ꯄꯥꯈꯣꯟ ꯁꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨꯀꯣ. ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯅꯨꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕꯅꯤ. ꯃꯃꯥꯅꯅꯦ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯇꯣꯛꯂꯝꯕꯗꯒꯤ ꯅꯪꯕꯨꯁꯨ ꯃꯍꯥꯛꯅꯅꯦ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ. ꯇꯥꯃꯣꯒꯤ ꯋꯥꯍꯩꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯄꯥꯈꯣꯟꯒ ꯌꯥꯝꯅ ꯁꯤꯗꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝꯅ ꯁꯨꯍꯟꯕꯒꯤ ꯁ꯭ꯇꯥꯏꯜꯗꯅꯤꯅꯦ ꯇꯥꯃꯣꯅ ꯉꯥꯡꯕꯤꯔꯤꯗꯣ. ꯑꯩꯈꯣꯏꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯗ ꯄꯥꯈꯣꯟꯒ ꯑꯝꯇ ꯁꯤꯖꯗꯦꯀꯣ. ꯃꯥ ꯉꯥꯡꯅꯗꯨꯁꯤꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ. ꯇꯥꯃꯣꯒꯤ ꯊꯕꯛ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯄꯤꯌꯨ. ꯑꯩ ꯃꯉꯣꯟꯗ ꯄꯥꯈꯣꯟꯒ ꯑꯝꯇ ꯁꯤꯖꯔꯣꯏ. ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯅ ꯄꯥꯈꯣꯟ ꯁꯤꯕ ꯈꯣꯠꯄꯗ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯅꯤ. ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ. ꯐꯔꯦꯁꯦ, ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯄꯥꯕꯨꯡ, ꯅꯪꯅ ꯍꯌꯦꯡ ꯍꯜꯂꯛꯄꯗ ꯅꯈꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯎꯀꯣ. ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯌꯨꯀꯣ. ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯎꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯥꯕꯨꯡ. ꯑꯩ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯅꯤꯡꯉꯦꯕ ꯄꯥꯕꯨꯡ. ꯍꯣꯏ ꯍꯣꯏ, ꯄꯥꯕꯨꯡꯅ ꯍꯌꯦꯡ ꯄꯩꯁꯥ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯦ ꯏꯆꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯗꯣꯏꯅꯤ. ꯑꯗꯣ ꯅꯪ ꯅꯃꯥꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ. ꯅꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯁꯥꯎꯒꯅꯨ. ꯅꯆꯤꯟ ꯍꯟꯅ ꯈꯨꯝꯕ ꯌꯥꯔꯣꯏꯀꯣ. ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯇꯣꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯗꯨꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯍꯦ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ. ꯏꯃꯨꯡꯒꯤ ꯆꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯒꯅꯦ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯀꯣꯟꯁꯤꯡꯗꯣ ꯂꯣꯏꯅ ꯐꯦꯡꯇꯣꯛꯎ. ꯀꯔꯤꯒꯨꯝꯕꯅꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯉꯝꯗꯕ ꯇꯥꯔꯒꯅꯤꯅꯦ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯇꯥꯁꯟꯅꯗꯕ ꯇꯧꯒꯅꯨ. ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯥꯇ꯭ꯔꯪ ꯄꯨꯇꯪ ꯁꯨꯕꯤꯗ ꯇꯧꯔꯕ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯏꯃꯥꯇꯣꯟ, ꯏꯃꯨꯡꯗ ꯆꯥꯔꯤꯁꯤꯡꯁꯤꯕꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯜꯂꯝꯃꯒꯦ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯀꯣꯟꯁꯤꯡꯗꯨꯗꯤ ꯏꯃꯥꯇꯣꯟ ꯍꯜꯂꯛꯑꯒ ꯄꯨꯂꯞ ꯐꯦꯡꯃꯤꯟꯅꯔꯁꯦ. ꯑꯩ ꯏꯊꯟꯇ ꯐꯦꯡꯕꯗꯣ ꯉꯝꯃꯣꯏꯌꯦ. ꯌꯥꯝꯃꯦꯕ ꯏꯃꯥꯇꯣꯟ. ꯀꯔꯤꯒꯤ ꯑꯩ ꯍꯜꯂꯛꯑꯒ ꯄꯨꯂꯞ ꯐꯦꯡꯃꯤꯟꯅꯗꯣꯏꯕ? ꯅꯪ ꯅꯊꯟꯇ ꯂꯣꯏꯅ ꯐꯦꯡꯒꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯍꯦꯛ ꯐꯦꯡꯉꯝꯗ꯭ꯔꯕ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛ ꯄꯤꯖꯔꯣꯏꯗꯕꯅꯤꯀꯣ. ꯅꯄꯥꯁꯨ ꯂꯩꯇꯕꯅꯤꯅꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯍꯦꯛ ꯏꯟꯗ꯭ꯔꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ. ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯣꯏꯅꯨꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯌꯥꯝꯈ꯭ꯔꯕ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯦꯡꯂꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯇꯣꯟ ꯑꯗꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯂꯣꯏꯅ ꯐꯦꯡꯕ ꯂꯣꯏꯕꯒ ꯃꯅꯤꯡꯒꯤ ꯍꯤꯡꯒꯣꯜꯗ ꯊꯥꯔꯤꯕ ꯀꯣꯕꯤꯁꯤꯡꯗꯣ ꯏꯁꯤꯡ ꯂꯣꯏꯅ ꯆꯥꯏꯊꯣꯛꯀꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯕꯤꯁꯤꯡꯗꯣ ꯏꯁꯤꯡ ꯍꯦꯛ ꯆꯥꯏꯔꯝꯗ꯭ꯔꯕ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ. ꯏꯃꯥꯇꯣꯟ, ꯀꯣꯕꯤꯁꯤꯡꯗꯨꯗꯤ ꯍꯌꯦꯡ ꯆꯥꯏꯔꯒꯦ. ꯑꯩ ꯉꯁꯤꯗꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯕ ꯏꯃꯥꯇꯣꯟ. ꯍꯛꯆꯥꯡꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯨꯅ ꯀꯣꯕꯤꯁꯤꯡ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯏꯖꯔꯒꯦ ꯏꯃꯥꯇꯣꯟ. ꯀꯔꯤꯒꯤ ꯍꯌꯦꯡ ꯆꯥꯏꯕꯅꯣ? ꯉꯁꯤ ꯂꯣꯏꯅ ꯆꯥꯏꯒꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯣꯕꯤꯁꯤꯡꯗꯣ ꯏꯁꯤꯡ ꯍꯦꯛ ꯆꯥꯏꯗ꯭ꯔꯕ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯒ ꯏꯃꯨꯡꯗ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ. ꯑꯩꯅꯦ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯐꯕꯠ ꯇꯧꯔꯝꯃꯨꯀꯣ. ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯗꯨ ꯃꯃꯥꯇꯣꯟꯒꯤ ꯃꯤꯅꯩ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ. ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯤꯕꯣ? ꯏꯃꯥ, ꯑꯩꯕꯨ ꯏꯃꯥꯇꯣꯟꯒꯤ ꯃꯤꯅꯩ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯣ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯅꯪ ꯂꯩꯖꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯑꯁꯨꯝꯅ ꯋꯥꯖꯔꯝꯃꯣꯏꯀꯣ ꯏꯃꯥ. ꯊꯣꯏꯅꯨꯅ ꯍꯤꯛꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯑꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ. ꯍꯦ, ꯑꯩꯅ ꯅꯉꯣꯟꯗ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯅꯤꯡꯒꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯊꯣꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ. ꯌꯥꯝ ꯊꯨꯅꯅꯦ ꯀꯣꯕꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯨꯆꯣꯀꯣ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ. ꯑꯁꯨꯝꯅ ꯃꯦꯝꯆꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤ ꯆꯥꯎꯕꯗꯨꯁꯨ ꯃꯦꯝꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯅꯪ ꯂꯥꯛꯄꯁꯦ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ. ꯅꯨꯄꯤ ꯍꯟꯅ ꯊꯝꯃꯝꯕ ꯃꯆꯥꯁꯦ ꯃꯁꯤ ꯌꯣꯛꯀꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯋꯥꯈꯜꯒꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦꯕ. ꯀꯣꯛꯀꯥꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦꯕ. ꯑꯁ, ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕꯒꯁꯦ ꯌꯥꯝꯅ ꯇꯜꯂꯄꯣꯠꯅꯤ. ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ. ꯀꯔꯤꯒꯤꯅꯣ ꯏꯆꯦꯅꯅꯦ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤꯗꯨꯕꯣ? ꯆꯥꯛꯇꯅꯦ ꯇꯤꯜ ꯍꯤꯗꯥꯛ ꯂꯍꯨꯔ ꯀꯩꯅꯣꯝ ꯍꯥꯞꯆꯤꯜꯂꯒꯅꯦ ꯀꯣꯛ ꯍꯥꯠꯇꯣꯛꯈꯣ. ꯏꯆꯦꯅ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯛ ꯂꯥꯏꯈ꯭ꯔ ꯄꯣꯠꯁꯤꯗꯕꯣ. ꯃꯗꯨꯁꯨ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯆꯥꯛ ꯐꯪꯉꯤ ꯅꯈꯣꯏ ꯅꯇꯩꯒꯤ ꯍꯦꯛ ꯆꯥꯃꯤꯟꯅꯔꯦ. ꯑꯗꯨꯅ ꯀꯔꯝꯅ ꯑꯩꯅ ꯇꯤꯜ ꯍꯤꯗꯥꯛ ꯍꯥꯞꯄꯨꯗꯣꯏꯅꯣ? ꯃꯗꯨ ꯑꯣꯏꯔꯒꯅꯅꯦ ꯏꯆꯦ, ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯁꯦ ꯃꯁꯤꯗ ꯏꯁꯤꯡ ꯁꯣꯛꯎꯔꯣꯅꯦ ꯍꯦꯛ ꯊꯥꯔꯣ. ꯑꯗꯨꯒ ꯏꯆꯦꯅ ꯊꯣꯛ ꯏꯟꯊꯈ꯭ꯔꯣ. ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯃꯗꯨꯁꯨ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ. ꯅꯈꯣꯏ ꯅꯇꯩꯅ ꯑꯃꯨꯛ ꯍꯪꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪꯕꯣ? ꯑꯣꯍꯣ, ꯏꯆꯦ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ. ꯏꯇꯩꯅ ꯍꯪꯂꯛꯂꯒꯅ ꯁꯥꯟꯅꯅꯦꯅ ꯊꯣꯛꯈꯤꯕꯅꯤ. ꯃꯗꯨꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯀꯣꯛ ꯈꯨꯝꯃꯒ ꯂꯣꯏꯔꯦ. ꯏꯆꯦ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ. ꯃꯗꯨꯁꯨ ꯌꯥꯏꯅꯦ ꯅꯪꯅ ꯍꯥꯏꯗꯣ. ꯐꯔꯦꯁꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯐꯤ ꯈꯔ ꯂꯩꯕꯅꯦ, ꯃꯗꯨ ꯁꯨꯔꯨꯁꯨ ꯑꯩꯅ ꯍꯦꯛꯇ ꯊꯥꯗꯣꯛꯈ꯭ꯔꯒꯦ. ꯍꯣ ꯊꯣꯏꯅꯨ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ. ꯇꯥꯕ꯭ꯔꯣ ꯊꯣꯏꯅꯨ ꯅꯪꯕꯣ? ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ. ꯊꯣꯏꯅꯨ ꯑꯗꯨ ꯃꯃꯥꯇꯣꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯏꯃꯥꯇꯣꯟ, ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ? ꯑꯩꯒꯤꯅꯦ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕ ꯐꯤꯁꯤꯡ ꯑꯗꯣ ꯕꯥꯇꯤꯟꯗ ꯈꯔ ꯌꯥꯍꯧꯕꯅꯤ. ꯃꯗꯨꯗꯣ ꯅꯪ ꯑꯝꯇ ꯁꯨꯗꯣꯛꯎꯆꯣ. ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤ.
ꯊꯣꯡꯒꯥꯜ ꯋꯥꯡꯕꯒꯤ ꯒꯨꯍꯥꯗꯅꯦ ꯁꯨꯔꯨꯆꯣꯀꯣ꯫ ꯏꯃꯥꯇꯣꯟ, ꯑꯩꯗꯤ ꯀꯣꯕꯤꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯆꯥꯏꯕꯁꯨ ꯂꯣꯏꯔꯝꯗꯦ, ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦ ꯏꯃꯥꯇꯣꯟ꯫ ꯀꯣꯕꯤ ꯏꯁꯤꯡ ꯑꯗꯨꯅꯤꯅꯦ ꯑꯩ ꯆꯥꯏꯖꯍꯧꯔꯒꯦ, ꯅꯪꯅꯦ ꯐꯤꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯁꯨꯗꯣꯛꯎꯆꯣ ꯆꯠꯂꯣ꯫ ꯏꯃꯥꯇꯣꯟ, ꯑꯗꯨꯗꯤ ꯑꯩ ꯐꯤꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯁꯨꯗꯣꯛꯈꯤꯒꯦꯀꯣ, ꯀꯣꯕꯤ ꯏꯁꯤꯡꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯀꯥꯔꯒ ꯆꯥꯏꯔꯁꯨ ꯆꯥꯏꯔꯒꯦ ꯏꯃꯥꯇꯣꯟ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯃꯃꯥꯇꯣꯟꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯨꯕꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯗꯨꯁꯨ ꯃꯅꯥꯎꯅꯨꯄꯤꯒ ꯂꯣꯏꯅꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯅ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯒꯨꯍꯥ ꯑꯗꯨꯗ ꯀꯥꯎꯊꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯋꯥꯏ ꯁꯪꯒꯅꯤꯗꯅ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯂꯔꯣꯏꯗꯅ꯫ ꯐꯔꯁꯤ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯀꯥꯅꯕ ꯇꯧꯔꯁꯤ, ꯃꯤꯒ ꯎꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯇꯣꯔꯦ ꯏꯆꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯑꯗꯨꯁꯨ ꯒꯨꯍꯥ ꯑꯗꯨꯗ ꯇꯥꯕꯃꯛꯇꯤ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯃꯗ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯀꯧꯔꯝꯂꯕ ꯃꯇꯨꯡꯗ ꯊꯣꯏꯅꯨ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯅꯤꯅꯤ ꯍꯤꯡꯆꯥꯕꯤ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯆꯥꯊꯣꯛꯄꯤꯒꯅꯨ ꯅꯤꯅꯤ ꯍꯤꯡꯆꯥꯕꯤ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯅꯤꯅꯤ ꯍꯤꯡꯆꯥꯕꯤ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯪꯅ ꯉꯁꯤ ꯑꯁꯤꯒꯨꯝꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯌꯨ, ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯌꯨ꯫ ꯅꯤꯅꯤ ꯍꯤꯡꯆꯥꯕꯤ, ꯑꯩ ꯊꯣꯡꯒꯥꯟꯁꯤꯒꯤ ꯋꯥꯡꯃꯗ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗꯒꯤꯅꯤ꯫ ꯑꯩ ꯏꯃꯥ ꯃꯁꯛ ꯈꯪꯖꯍꯧꯗꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯏꯃꯥꯇꯣꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯍꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯇꯣꯟ ꯑꯗꯨꯅ ꯑꯩꯕꯨ ꯊꯕꯛ ꯏꯟꯈꯥꯡ ꯀꯌꯥ ꯑꯃ ꯁꯨꯍꯟꯕ ꯌꯥꯕ ꯁꯨꯍꯜꯂꯒ ꯐꯤ ꯁꯨꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯒ ꯏꯃꯥꯇꯣꯟꯅ ꯂꯥꯛꯑꯒ ꯑꯩꯕꯨ ꯒꯨꯍꯥ ꯑꯁꯤꯗ ꯀꯥꯎꯊꯕꯤꯔꯝꯃꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯕꯨ ꯅꯃꯥꯇꯣꯟ ꯑꯃꯅ ꯌꯣꯛꯄꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯅꯪꯕꯨ ꯄꯥꯈꯣꯜ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯤꯖꯤꯟꯅꯔꯒ ꯐꯤ ꯁꯨꯔꯨꯆꯣ ꯍꯥꯏꯔꯒ ꯒꯨꯍꯥ ꯑꯁꯤꯗ ꯀꯥꯎꯊꯕꯤꯔꯝꯃꯤꯕ? ꯈꯪꯒꯅꯤ ꯃꯈꯣꯏ ꯉꯁꯤꯗꯤ, ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯏꯕꯦꯝꯃ, ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯑꯩꯒ ꯄꯨꯟꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎ꯫ ꯃꯦꯝꯆꯥꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯒꯅ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯩꯖꯨꯞ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯈꯪꯍꯟꯗꯕꯤꯗ ꯃꯈꯣꯏꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯈꯠꯍꯜꯂꯒ ꯃꯦꯝꯆꯥꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯕꯣꯇꯜ ꯑꯗꯨꯅ ꯊꯣꯝꯂꯝꯃꯤ꯫ ꯑꯌꯣꯃ, ꯑꯁ ꯀꯣꯛꯀ ꯂꯣꯏ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ, ꯀꯅꯥꯅꯣꯅꯦ? ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯏꯆꯦ? ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ, ꯏꯆꯦꯒꯤ ꯀꯣꯛꯇ ꯕꯣꯇꯜꯅ ꯊꯣꯝꯂꯛꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯁꯥꯅꯣ? ꯏꯆꯦ, ꯑꯩꯗꯤ ꯀꯤꯕꯅ ꯌꯥꯗꯦ ꯇꯧꯔꯤꯁꯦ, ꯀ꯭ꯔꯥꯛ ꯅꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯏꯆꯦ, ꯑꯩꯗꯤ ꯂꯥꯛꯆꯔꯝꯃꯣꯏꯗꯕꯅꯤ ꯏꯆꯦ, ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯈꯪꯂꯝꯃꯕꯗꯤ ꯑꯩꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯆꯦ, ꯀꯤꯕꯅ꯫ ꯑꯁꯨꯝꯅ ꯄꯔꯃꯦꯁꯣꯔꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯏꯅꯨ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯤꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯃꯨꯛ ꯂꯥꯛꯏꯕ? ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯛꯏꯕꯁꯦ ꯅꯪ ꯑꯣꯏꯔꯦ, ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ, ꯑꯩꯒꯤ ꯏꯈꯨꯠꯁꯤꯡꯅ ꯍꯦꯛꯇ ꯅꯈꯣꯏ ꯆꯤꯔꯝꯗ ꯃꯦꯠꯂꯒ ꯍꯥꯠꯂꯒꯦ, ꯅꯪꯗ ꯂꯩꯔꯝꯃꯨ ꯅꯪ꯫ ꯃꯦꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯏꯅꯨꯗ ꯍꯦꯛ ꯐꯨꯒꯦ ꯇꯧꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯦꯝꯆꯥꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯖꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯑꯩꯅ ꯀꯜꯍꯧꯔꯦ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯀꯟꯕꯤꯒꯅꯤ? ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯇꯦꯡꯀꯤ ꯑꯗꯨꯗ ꯊꯥꯗꯕ ꯇꯥꯔꯦ꯫ ꯅꯤꯅꯤ ꯍꯤꯡꯆꯥꯕꯤ, ꯑꯩꯒꯤ ꯏꯃꯥꯇꯣꯟꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯏꯃꯥꯇꯣꯟꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯗ ꯏꯃꯥ ꯀꯧꯍꯧꯒꯅꯤ? ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯅꯤꯅꯤ ꯍꯤꯡꯆꯥꯕꯤꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟꯒꯤ ꯊꯋꯥꯏꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯌꯦꯡꯉꯨ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤꯗꯣ, ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯖꯔꯦ, ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯅꯨꯕꯨ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯨꯕ, ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯈꯨꯖꯤꯟ ꯊꯔꯥꯎ ꯁꯤꯜꯂꯨꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯟꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯅꯨꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯅꯥꯎꯀꯣꯟꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯖꯔꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯐꯔꯦ, ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝꯅ ꯌꯧꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯈꯛ ꯀꯥꯎꯒꯅꯨ꯫